Image Paodam Tabiribu Kwaipan Manipuri and Naorem the Hanba Makta Taram Nokchari, Luinana Krumjari, Masigi Maruibu Pauda. Status the COVID-19 Lighten Sikibami Masing Taraganipal Sukre. COVID-19 Tangnabada front line the Tabak Tauriba driver Amasong Dr. Singbumiam the COVID-19 ni Mahik Amagumna Ubiribasi Mong Matawasi Taubigano Haina Joint Committee for Public Awareness on COVID-19 Namiam the Apil Tarugli. Luinana, Bihar the Ising Ichauna Mio Lag Marifuga Matoi Henbada Awaba Nangale. Mapungo Pamu Pizere. Status the COVID-19 positive Oibedegi Sibagi Masing Sutamna Tamna Hengalakli, Masisu, Kashampat, Mutum Lekaidegi, Chai Humudra Surabe, Suraizam, Lalita Kaubi, Amasu Jenims the Lekidre, Masiga Taraga, COVID-19 Nabadegi Lekidaba Mio Taraganibal Sukre. Lekidrabiasi Tabak Nabamadi Laiho Toropadagi Jenims the Pukalactuna taste over the positive oire Haiba Kangba, Namkibaga Luinana, Mahak Laikan Naba, Honabada, Laikan Nabangamdana Lekidabani Heidi. Nakalamaromda Haukiba Pung Kunmari Asida status Apunba Mioi Humudraga Nepal COVID-19 positive Oiva Tengnakre COVID-19 positive Oiraba Mioi Humudraga Nepal Ase General Population Dagi Humudraga Humdoyamadi Central Armed Police Force CAPF Ki Mangani Ngasi General Population Dagi positive Oikraba Mioi Asidagi Imphal West Dagi Mioi Marikak Mapal Dagi Halakibane Ataidi Travel History Laitaba Local Ngaktani Haina Additional Director Health Department Manipur Dr. Koirom Sasikumar Mangang na Thadoropa Cherolamana Fondorakli Cherolasina Makata Ribadi Haukiba Pung Kunmari Sida Apunba Mioi Yankai Manga Narubadagi Faduna Dichas Tokre Haujik status the COVID-19 confirmed case Lising Mari Chatret Humfuga Manga Lere recover Tokibagi Masingna Lisingani Chatret Marifuga Mapalni Aduga active case na Lisingamaga Chamapal Yankai Nipalni status the Naba Fabagi Changna Sada Yankai Nipal Dasmi Manga Hum Yore Hari Kaksing district oina haukiba pung kunmari asida COVID-19 positive oiba mioi amata hengalakki tabana ngasi nongchil pung ani faubada COVID-19 confirmed case chani sumna amada lairi recover tawbagi masingna chamaga kunga taretni aduga active case na mioi humudraga mari lairi haina district asigi quarantine center summary report na palle report asina makha taribadi district asida hangba quarantine center singda apunba inmate lisingani Chamanga Nifuga Taruk Lerabada inmate Lisingani Chamwa Kunga Mangadi quarantine Matam Loiduna Disas Taukre inmate Kunga Matoina Hauji quarantine Tauduna Lady Aduga District Asigi Apunba Mioi Lising Ahum Chanipal Humfuga Nipal ki sample Loduna test Tauna Batabada Mioi Lising Ahum Chanipal Kunga Taret ki test result Lakle Aduga Mioi Nifu Matoigina Lakadaba Watli Kakching District ki active case Humudraga Mari Lady Basiki Manungda Mioi Taraga Nepal di COVID Care Center Kakching the Layingli Containment zone na mafam ama leire Manipur da COVID-19 laichan na oiragli ba phibam asi yenglaga Manipur lingak na tha sigi tang 38 fauba Manipur pumbada lockdown amadi curfew lauthokhrabagi matung ina More town da su lockdown amadi curfew chathari ba lockdown asida ayuk pung Nepal dagi nongchil pung ani faubada Leirak Lekaida Manamasing Yauna Chana Thaknaba Polam Sing Yonbagi Ayaba Piri Pochai Leiba Amadi Yonba Matamda face mask sizinnagadabani aduga social distancing ngakna chatkadabani lockdown amadi curfew manungda emergency natana atei mioi singna mapal thokpi danaba amadi gari sing thobi danaba haina os Dilkumar na miyamda lauthoktuna khanganbagi thabaksu yamna kana chathari Malengi oina pak sanna sandorakliba mipainingai oiriba COVID-19 na maram oiraga HIV ga sagona na hingliba People's Living with HIV PL HIV mioi singna fangliba tongan ba awa chaitheng kaya adu kharamakhay kongnana naba pandamda hidak langthak amadi chana thaknaba polam sing tingbangkhre Health for All Organization HFAO amadi wobagai yangbi mamang Modern Youth Club WYMMYC anina khusamnaduna HFAO Targeted Intervention Project ki manung channa leiriba mafam singda leiriba ART hidak chariba PL HIV
Singda Tengbang Pibagi Thoramadu Kakching District ki Wabagai Yangbi Mamang Community Hall da Pangthoki Thoramadu da Hyanglam Police Station ge OC Santana Athoiba Michung FAOTI Project ki Secretary Amasung Functionary Haikrujam Prem Kumarna Thoramapu Amasung WYMMYC ki Advisor Naorem Kamal Mangangna Akhanaba Michung Sing oina saruk yakhi FAOTI Project WYMMYC ki manung chana leiba khara henna later laira imung sing dasu chana thaknaba polam sing face masks amadi hand sanitizer sing su tengbang oina yenthokhe COVID-19 thengnana bagi damakta frontline worker oina thabak tawriba singi manungda highway singda hingnung thil khaidana gari thauduna mapalamdagi miyamgi chana thaknaba chinjak hidak langthak yauna atei polam kaya pusilagliba driver sing amadi medical profession da thabak tawriba miyoi singbu miyamna thagatpaga loinana taramna tawbagi mahuta COVID-19 gi mahik amagumna ubibagi mawong matawasi tawbigano madugi mahuta COVID-19 aikoi punna kok sungsinaduna thengnaminasi All Manipur Road Transport Drivers and Motor Workers Union na makoina khudong thiba kaya mayoknaduna lisang sina miyamgi damakta thabak sing amadi handak COVID-19 gi laina laichat marakta thawai khubakta haptuna thabak kaya tawrabasu miyamna singtha bibagi mahuta COVID-19 gi mahik amagumna oina ubiba lambida phubiba lambida ngaiha gari khambada khamhandaba pochei leibada pibidaba thina cheibiba mayumda halakpada lekai gi miyamna changhandabagi thodok kaya thokpa amadi highway singda sangna chaluraga halrakpada Imphal gi lamthungbam oiriba ISBT da ngaiha pothagadabasu achouba kongkut kaya ISBT manungda leibana awabagi mathakta awaba ma oiri sigumlaba mayam masidagi khangba ngamlaktabadagi August ki 19 dagi makoi steering paiba leblagani haina lauthokhiba aduna pirakleba paujel adu miyamda wakhal taminaba mathautai Amaromdasu COVID-19 laina asi naba kaya su test tawbagi sinpham oiriba sing amasung layeng liba doctor nursing su hospital da duty tawruraga halakpada leikaina changhandabagi thodok kaya thokliba si yamna Chumdaba Thongni Asigumlaba Thong Sing Asi Lepio Haina Joint Committee for Public Awareness on COVID-19 gi Maikede gi Miamda Appeal Torakli Lainana Loinana Driver Singi Fireb Aduso Matam Khara Handokpio Joint Committee for Public Awareness on COVID-19 na Driver Singi Kudong Chadaba Mayam Adu Kohan Nanaraba Miamga Kusamnaraga Paikhatke amadi Manipur lengak tasu haijage driver singi demand committee na maram chai haina lawi Manipur lengak nasu paikhat pham thokpa sing khudakta paikhat piyo hairi India the Panduna Leramba Myanmar Macha Kungamari lockdown amadi curfew marakta maramda Myanmar dangasi changan kre mioi Kungamari adu More Hospital gi team na screening tawraba tungda integrated check post More da che chang sing loisalaba matungda maramda Myanmar da changkhibane ngasi gi mioi Kungamari changkhibagi program adu da ADC More El Manikanta ICP gi manager Robin Gangte ASP LO Sangboi Gangte OC Dilip Kumar Singh yauke Social activist ama oibata natana philanthropist amadi entrepreneur ama soiriba Dr. Ellison Abonmei amadi Jingtam Women's Development Association Manipur na miyamda mateng pangbata natana malemgi honglakliba climate change da sumideng thamduna green revolution puraknabagi wakhalonda ngasi Grace Cottage Academy gi principal KSH chawbaga punna khusamnaduna Kakching Chupalel chatpa lawai lambi gi khuman ingkol changpham gate mayada Mahi Chavayaba U Panbising Thakre ngasisu U Thaba duga mari leinana Dr. Ellison Abonmaina Fongdorakpada ngasi Thariba Hai Panbising asi lamdamasigi miyamna Mahi Chava oirasanu haibaga loinana ngasi malemgi sabagi chang asi aduki matik wanglabani maramasina aikoigi climate change asi kalhauna nanaba plantation tawbagi tangai fadaba lei ngasi Thariba Panbising asina mapung marai faraktuna malemgi Honglakliba climate change asida mateng kharada oirabasu pangba ngamba amadi lambi asida mapal tangduna chathok chasin tawriba mioi lising kayadasu kanaba piba oirasanu haike Prithvi si am sarabani dana hoji koi sumaina masigumba plantation gi game pangkop si am nuaijai ana masida chatiba ni lising na sing mahai si charaga shobu thagatpa amasung
ꯏꯁꯣꯔꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅꯕ ꯑꯃ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯅꯤꯡꯏ. Disabled Development Association Manipur DDAM gi ngasi 13 suba Foundation Day mari leinana oinam Sombungda leiba practice ground gi akoiba sengdokpaga loinana World Environment Day numitta thakiba yongchakpanbi sing adusu tin tadana ba hidak kapthokre. Thorom asida saru yakiba DDM gi General Secretary Yunus Khan na DDM na tawkiba thabak thoram kayagi matangda phongdokpaga loinana disabled singna nangliba khudong chadaba amadi awarapa kayagi matangda su pankhi. Tha asigi tara mangada pangthokkiba Independence Day da Chief Minister Police Medal for Gallantry Award pinaba lauthokpada chenaba police personnel singi mathakta ningthina inquiry sathanaba IGP Intelligence ke Radhashyam IPS na luchingduna thijingadoriba asi kumna yangsinbiba Emsuna Governor da memorandum pisingkre Emsuna Governor da pisingkhiba memorandum da pallibadi maruoibadi CM Police Medal pinaba khankhi hairiba B. Debson SI CDO Imphal East ase mamangda drug lalonbagi case ka mari leinana farubane matau karamna CM gi police medal pinaba khanbada yauribano maruoina chenariba Imphal East ki SP Reader Inspector E Roshan na karamna drug trafficking da chenaba amabu khankhibano haiba wafam palli amaromda memorandum aduda sarkar na SI Debson da pikhiba award amu handokhibaga loinana IGP Intelligence ke Radhashyam SP CID S Gautam amasung SP DID Joy Singh yauba mioi ahum yauba inquiry committee na thijingadoriba ase khara hena mapung phana high court amagi thaktagi potharaba judge na luchingnaba wafam yauri amarom da sahi asigi July 18 Manipur Police Department ke ADG Law and Order Arvind Kumar mahaki office manungda masa mathanta nongmaina kapsin jabakhiba aduge Chingnaba leiriba ase award fangadoriba officers sing recommend tawkiba adu thajadaba leikibra haiba wafam adu memorandum da yawi hari. Ngasi Jiribamge Hillghat leiba Hillghat Community Hall da Manipuri Students Federation District Committee Jiribam na sinduna Meritorious Awards Distribution 2020 ki thoram pangthokre. Thoram adu da Manipur Food Industries Corporation Private Limited Government of Manipur ge Vice Chairman K. Sarat Kumar Singh, Manipuri Students Federation District Committee Jiribam ki President A. Rajiv Amadi, All Jiribam United Clubs Association Jiribam Ajuka ki President M. Maipaksana Mangang Amasung JDO Jiribam Thaudam Amurashi Chanu MES na Mathang Senior Chief Guest President Amadi Guest of Honor oina Daisa Phamki. Masigi thorom aduda Jiribam District asigi oina CBSE HSLC amadi HSSLC da makok mathang taraba mahiroi sing amadi Jiribam da paumi gi mathau toriba singda pungning thawat poina price amadi paumi singda khudol pot piduna ikai khumnaba utuna thoromasi pangthuki thoromgi chief guest ki K Sarat Kumar Singh na haikibada aigi icha sing asina mapung marai faraklaba matamda Manipur gi sasanda makok chingduna thabak taurakpa adune aikhoigi matau mina tamsanu aduga migi matau aikhoina tamloisi haiki sotharaba Jiribam asida aikoi punna honaduna afaba chaukhotpa Jiribam lamdam haibadu ohelasi haina phongdokhi. Kaksing District ki Sugnu Police amadi COVID-19 Task Force Sugnu na kusamnaduna fagalaba kwamana sajan talab Sekar amadi Rally Khaini na chingba Polam Singh Fagatkre ngasi Fagatkraba Kwamana amadi Hidak Mana Singh Polam Singh adu Chuchanpur romdagi Sugnu tamna purakpada Sugnu Thongkhongda COVID-19 ga mari leinana travel history registration point da mathau tawduna leiriba police personnel Singh amadi COVID-19 Task Force Sugnu gi volunteer Singh na phabane hairi asigumlaba COVID-19 pandemic oiraba matam asida lingangna thingba thamkhraba asigumba hidak managi polam sing ase makhatana pusin biraktana nanaba COVID-19 Task Force Sugnu na khangalakli loinana ngasi fagalaba kwa managi polam sing adu turel da thada duna mangan khre aduga hidak managi polam sing na Sugnu police ta sinakre hairi Nabakumar Nongmai Kapangi Wari Machadagi Ajit Yumnamna screenplay Tauraga Skyline Pictures na Manipuri film oina puthokraba aikhoi sisu kanano Hairiba Manipuri film asi nauna International Film Festival 2020 asida official oina selection phangle Hairiba International Film Festival asi ani adudi Nepal Suba Delhi International Film Festival 2020 Delhi amadi second
India International Film Festival 2020 Pune ni Panba yabadi Ajit Yumnamna direction su piba Susil Yumlembamna editor oiraga Brojen Yumnamna puthokpa film ase Best Film Dada Saheb Phalke Film Award 2020 Best Film Debut 13 State Film Award Manipur amadi Best Film and Best Director gi mana yauna apunba Award Mapal handak chahi gi Mapal Suba Manifa 2020 Manipur dasu phangkhibane Kundrakpam Kendra BJP Mandalna Kendra Sigi MLA Bumiyam Dalana Uhana Hona Ribasi Yamna Laibak Chibani Haina Kundrakpam Kendra All Fair Price Soap Agents Union Gi Marketagi Fondoragli Kendra Sigi Fair Price Soap Agents Singda Mari Lainaba Contractor na Kendra Sigi July Thagi Pongfam Tokpa Napsagi Cheng Ngasi Fawada Sinarpa Laitri Aduga Kendra Gi MLA Gi Yumda Ladiba Godown the Su Cheng Ngasi Fawada Purakiva Laitri Jeragasida Kendra Sigi BJP Mandalna July Thagi Napswagi Cheng Pikre Haibagi Che Ama Puthorokpa Asina Miyamda Amadi Agent Singda Chamamnaba Mathokhale Maramaduna Mari Leinaba DSO na Masigi Matangda Thuba Matamda Sengdok Piraknaba Appeal Torokli August Thagi Oina di PMGKAY Amadi Napswagi Cheng Contractor na Piraktuna Kundrakpam Kendra gi Godown da Leire Laibak Thibadagi Godown gi Manak Nakpada COVID-19 positive oiba Yarokpadagi Mi Chathok Chasin Tawbada Kudong Chadaba Kara Lairubadagi Ngarang Agent August ki Tang Tara Taretagi Miyamda Yentoktuna Panghanba Haukre Department na July Thagi Napswagi Cheng ase Matam Chana Pibiraktabana Maramoiraga Thamoi Sengna Prajagi Thabak Taujariba Kendra Sigi MLA Madi Agent Singbulana Uhanaba Maramama Ohele Maramaduna Hairiba July Thagi Phangpham Thokpa Napswagi Cheng Kota Asi Mari Leinaba DSO Madi Contractor na Athuba Matamda Soap Agent Singda Sinabinaba Kundrakpam Kendra All Fair Price Agents Union gi Maikadagi Appeal Torokli Malemgi oina tamthiraba Laichat COVID-19 gi maragasida masagi oijaba thiba MLA singna masagi oijaba thiduna fam thadoktuna chongthok songsin tawkhibadagi Assembly constituency kharada seat hangle makhoina miyamgi khanbagi mahuta masagi khudong chaba fangnaba atopa party da chenthok sensin tawduna leire amadi Pham Mikariba ex MLA Singh Amadi Makoibo Koichak Thariba Lingagasigi Chief Minister N. Biren Amadi MLA Singh Miyamna Parama Tambiba Matam Yaure Haina Andro Kendragi Social Worker Kaisham Ningthaujam KN Singhna Haikre Yairipok Top Chingtha Laimanaida Leiba Mahaki Yumda Paumi Singha Unabada KN Singhna Makhatana Haikibada Congress ki Wakhalonda Thajaraga Lakhiba Singhna MLA dagi resign Tauraga Minister Fangani Haibagi Sagaliba Manglan Singh Nongning Bafawi Hanagi MLA Khara Fawada Pibam Chatting Cheragasida CM N Birenga Delhi da Chaliba Asisu Corona positive Oiba Masing Watli Haina Loba Chalibra Haina Hangladuna resign Taukraba MLA Singh Minister Fam Pigani Haina Thembada Thajariba Asisu Angakpani Amadi Malemda record Legadaba Thabak Kayamarum BJP na Tauduna Leire Haina Fongdorakli Party Hivasi Chauna Tambiva Mototare, Lunana, Quigi, Masi, Togliva, coronavirus ki pandemic issue Sida, lockdown na Chatok Sinya Drava, Subam Javam Kandrava and Rokaza Singna, BJP, so what para Amatam Bigani Hivase, Chep Tazavani. Thasigi Taramatogi Numidang Pung Tare Makairom Tarakpada, Mayang Infal Chira, Awang Lekaida, Tokiba, Kana Chainabagi, Todo Amada, Tang Natin Biraduna, Soktuna Ladiba, Lekaya Simaktagi, Asem Leshabi Maitina, Pendaba Wafong Kia Fondoragli, Asem Lesabina Fondorokpada, Todo Mahaki Dukan Mamang the Tokibani, Mayang Infal 1 number 13 gi Councillor T.I.H. Ito Maitegi, Macha Singa, Atopa Mioi Karaga, Kanarakpadagi, Kamlubada, Ito Maitegi Macha Singa, Mangolda Wena, Onselactuna. Thangna thilakibani mahak natana mahaki macha sing amadi manau nipa sing phawbada thangna amasung longna thinnaba honarakibani thodok tholaba matungda numit adumaktada mayang Imphal police ta report tauki laibak chibadi asonba migi michang leite haiba matagumna police report adu laukhat pibagi mahuta mahaki macha nipa herojit maitai oina faraga jail da thambikre masimak natana imung manungi mioi singbusu phagani haiduna koitan tanare mayang Imphal police Mahaki Wakat Tabiyu Yadre Maramasina Hiramasida Mari Lena Basingna Miyeng Changbiduna Taudo Dugi Asengba Achumaran Puthokpada Mating Pangbiyu Haina Fongdoragli Amaromda Taudo Duga Mari Lena Tha Sigi Tara Tareta Masana Masabu
Chirai Maira Paibi member ne Haijaba PH Manglembi Devi Amadi TH Rabita Devi Anina Fondorokiba Wafam Singadu Yumfam Yaudaba Bana Sazilaga Kanagumba Karana Insilaga Achumaran Kangdana Hajin Bangaktani Aduga Subnagi Kanaba Kamluba Mioi Amabu Tangna Tinbiram Laba Aduga Amusumaral Pisinaba Honaba Haibasi Yamna Laibak Chibani Marilay Navasina Achumaran Tidopi Haina Chirai Maira Paibi member Asem Nandarani Devina Fondorokli Bihar ki sing nichaw ki phibam luna leiri metna phongdorok padadi nongmakha tana chukigani hairi district taraga taru ki block chamaga kunthra da leiba panchayat lising amaga chahum tara mathoi da ichaw gi awaba mioi lak marifu mathoi henbana mayoknari hairi community kitchen gi kuthang da gi mioi lak manga lising kunthra da thonglaba chinjak sing piri patna da ganga turel danger level gi thak gi hena cheli duga bagmati turel gi imaisu Kataunija Hayagat Amasong Benibata danger level ki mathakta cheli Bursi Gadak Turel so mafam kayada khudong thiningai oina cheli hairi Prime Minister Narendra Modi na Swasthya Sarvekshan 2020 ki result ng August ki tang kun gi ayupung taramathoi tabada lauthokani masi lebak ki manungda chahi gi oina luhen tanabagi mangarak suba edition ne Swasthya Mahotsav haina mingthonba thoramasida city amasong state singda pigadaba award masing Chamaga kun mapalni hairi Swasthya Bharat Mission Urban gi khangatlaba beneficiaries Swasthya Gari amasong Safai Karmi Singaso video conference ki kuthangda PM Modina wari watai taugani city lising mari chani nifuga nithoi cantonment board humfuga nithoi amadi Ganga town na cleanliness survey tauduna Swasthya Sarvekshan 2020 asina malemda khwaidagi chauna lu henbagi survey tauba oiri Program ase Government of India ge Ministry of Housing and Urban Affairs na sinbane Swasthya Sarvekshan 2020 ase nimit kungan nipal nida mapungpha ke mioi crore ama dasmik taret na Swasthya app ta register tauki crore tara mathoi henna social media da mot phongdoki lak manga dasmik manga henba sanitary workers singna social welfare scheme ga link leina ke Swasthya Bharat Mission Urban ase ing lisingani taraga mari da hodokibane Coronavirus yan hana sandorokpa haukiba China gi city Wuhan da leina asi fazana lakchalle amadi mahausa gi fibamda hanjilakle haiduna miyamna maming chalaba 1 Mayavis water park da laknakre lockdown numit humudra ga taruk leiruraba matungda handak chahi asigi junda amu hanna hangdokiba mioi kharana life jacket sing litlabaso mioi amatana Marks upa ude hari mioi million tara mathoi leiba wanda haukiba chahi gi loisalakpada COVID-19 gi ahanba case thengna April da lockdown lothokibane hari aroibada maroiba pau amuhanna pijari state asida COVID-19 laichanna sikiba mi gi masing taragani pal sukre COVID-19 thengnabada front line da thabak tawriba driver amasong doctor singbu miyamna COVID-19 ni mahik amagumna ubiriba asi mong matawasi tawbigano haina Joint Committee for Public Awareness on COVID-19 na miyamda appeal tarugli loinana Bihar da ising ichawna mioi lak marifuga mathoi henbada awaba nanghalle ngasi damakta di MS Paodam loisinjari miyam momohanna khurumjari